Roger kappaga maba nang ay thadokalaga chatkino. Rogerna mapabu kolaga kapingaida Liogi haksangdu nupa amana sa thangatlaga gari da hapki. Rogerna yenglakpada Roger mapidu taitoi tamo. Jacobna na gari thoro Roger lao. Roger su gari da kakali. Jekna gari du thore. Indian Army captain ga oire war su adum chatlabanina aso apan nangba matamda masase kamaina ngahaki hingnaba kaidogani haibagi idea adum khara leire. Heitoi singtoraba Jacobna Liogi thabakta kantakna nami mangak waida pairaga singi dauni ke kasemi. Roger di kapna tauribadu yengduna lei. Jacobna now khara thuna thoro. Jekna hoi tamo panglap su lapna dabi hospital amada pukhalai. Leramliba doctor keka loina chensinarei. Doctor singna Liobu usingraba matungda Roger walda ngaraga kapi. Jacob Roger gi manakta phamtharei. Nupana kappa yadi haibadi leite adubu yarigei khangadabani nupa oina poklabadi nupa thokna hingo. Roger tumina lei. Jacobna nungsibagi damak nang tamoda minamliba kaigino. Roger kumpham khangde adum luktharaga lei. Jacobna makha tarei. Nangi nungsibada yetke khanba misak natti hojikti wari loina tare. Roger tona atopaga mari leinabagi nangna sawo oramnadi tamona nakhoi ni gi nungsilambebu panthong yauna pubiba ngamgani adubu aisu upai leiti chatnabi sunati fazaba wafam sunati masi mistake ni tongi maraldi leiti. Roger mapidu teithoi tamo aigi babana miyoi kayagi punsibu manghalle lanjadraba kayagi thamoibu su kaihalle adu pumnamakse kupna senahudaba matu macha aikoi gisu iralne. Jacobna no my little brother isana phararoina phatraba mida phana senaruba haibase araiba nati phararoidaba mibu phalakpa haibasisu araiba nati edik oiba haibase masa masana control ngamjadabani mina phujairaga hekta ngamgadaba nati masana control ngamjadaba kambududi pelhanba machange phataba hidak leite masana gyan tarakpa matamda itu isa yung kai leramdre haibado noi babada chap chana thoklabani. Ai noi gi bababu barata migena thirakpani jail da su hanglure khangde loina hai adubu noi bababu senariba police singdu imanaba yarambadagi pau ngasi da harakpani. Aisu noi baba unaba lakpani ima kaithel da lei khangbadagi mahak phajana wari sage angang natrabanina gyan tarakpasu yai gyan tadragana mapunsi chupa wajaredana khankhibani adubu mahakna gyan tarambasi ubada ai yamna harauki. Police khaiduna hanaga manadre harakpaduda aisu noigumna harauba yauki ada leiringaida aina noi father bu unagi khalakpasi kuirabani. Rogerna tamo aisu afaba mama mapagi macha oininge phataba machagi haktakta mama mapa chenthaba adumna phataba mama mapagi haktakta lanjadraba macha kayasu chenthaba yauribane. Jacobna chumi nungsibada khwaidagi naknaba hairagadi I marini fate haiduna ima ipabu hundoklu yabra ngahaki pendabagi hundokpadi yai tung koina hundokluradi noigi minungsi ngakpiba haibagi athoiba gundi kadaino aduna mi mana phalaktaba haise magi kaigumba pendaba nungaitaba sauningba ikai khangdagi singnarakpa sigumbadagi oirakpa ngaktani. Tanjaduda Jekna tamo ICU da pusankre. Roger di angang oibaga nupa oijarasu mapi naubaga amuk kappa horei. Baba imada pahausi karamna thammo haibanu imana bababu matam pumbada ningsingduna ta leijabane. Somdana paudu tabadagi Linthoi otoda oina lae gari sosu Rogerna pukhibanina Linthoi lambiniga kaukre oto manungduda kappi. Chaubina Linthoi kapnuse ina manungaite. Ngahaki matung hospital yaubaga Linthoi amadi Chaubina hanglaga lai. Linthoina Roger he ubaga thoiba Roger fat yingthorei ima. Roger mamagi manakta chensinki. Linthoina ichagi laibakse panthokna thidako imagi thoiba. Rogerna ima kapkano tu adagi tamoga magi mananupa tamoje kana babagi thawaibu kanbibani. Linthoi Jacob hoide yenglai. Jacob ki manakta laklaga
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯏꯄ꯭ꯋꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯖꯦꯀꯣꯕꯅ ꯏꯇꯩꯃ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯏꯇꯩꯃ, ꯑꯩꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯂꯩꯖꯕꯅꯤ꯫ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯩꯕ ꯃꯤꯁꯛꯅꯤ꯫ ꯌꯦꯛꯅꯕꯕꯨ ꯍꯥꯠꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯩꯃ, ꯑꯩꯗꯤ ꯃꯤ ꯑꯃꯠꯇꯗꯤ ꯍꯥꯠꯄ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯠꯇ꯭ꯔꯁꯨ ꯂꯣꯏꯅ ꯁꯤꯈꯤꯗꯣꯏ ꯉꯥꯛꯇꯅꯤ꯫ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯕꯨ ꯐꯠꯇꯕ ꯉꯥꯛꯇ ꯇꯧꯔꯝꯂꯒ ꯁꯤꯈꯤꯕ ꯍꯧꯅꯕ꯭ꯔꯥ? ꯑꯐꯕ ꯑꯆꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯃꯣ ꯂꯤꯌꯣ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯖꯔꯦ꯫ ꯃꯥꯒꯤ ꯆꯦꯟꯖꯦꯁ ꯇꯧꯔꯛꯂꯤꯕ ꯅꯦꯆꯔꯁꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗ ꯁꯨꯅꯤꯡꯗꯕ, ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ, ꯃꯤꯗꯤ ꯃꯤ, ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤ, ꯁꯤꯒꯨꯝꯕ ꯈꯔꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯏꯇꯩꯃ, ꯐꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅꯁꯨ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ꯫ ꯏꯁꯣꯔ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯤꯅ ꯋꯥꯔꯛꯄꯗꯤ ꯊꯨꯔꯕꯁꯨ ꯏꯁꯣꯔꯅ ꯋꯥꯔꯛꯄꯗꯤ ꯇꯞꯄꯅꯤ꯫ ꯏꯇꯩꯃ ꯈꯥꯡꯕ ꯀꯟꯕꯤ, ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯅꯧꯄꯥꯅ ꯊꯥꯒꯠꯂꯤ꯫ ꯇꯥꯃꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ꯫ ꯃꯁꯥꯗ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕꯅ ꯌꯣꯝꯂꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯃꯣꯗ ꯇꯊꯤꯅ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯂꯝꯕꯤꯗ ꯃꯥꯏ ꯆꯨꯝꯂꯛꯄꯒꯤ ꯇꯥꯃꯣꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯌꯨ꯫ ꯑꯐꯕ ꯋꯥꯍꯩꯅ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯅ, ꯗꯣꯛꯇꯔ, ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯦ? ꯗꯣꯛꯇꯔꯗꯨꯅ, ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯈꯣꯡ ꯑꯣꯏꯒꯤ ꯁꯔꯨ ꯄꯨꯔꯥ ꯇꯦꯛꯑꯦ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯁꯨ ꯋꯥ ꯉꯥꯡꯕ ꯄꯥꯛꯅ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯍꯧꯖꯤꯛ ICUꯗ ꯑꯣꯏꯅ ꯁꯤꯐ ꯇꯧꯖꯔꯒꯅꯤ꯫ ꯋꯤꯛ ꯑꯃꯃꯨꯛꯇꯤ ꯑꯣꯕꯖꯔꯕꯦꯁꯟꯗ ꯊꯝꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯃꯤꯟꯅꯔꯁꯤ, ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯁꯤ꯫ ꯋꯤ ꯑꯥꯔ ꯇ꯭ꯔꯥꯏꯡ ꯑꯥꯔ ꯕꯦꯁ꯫ ꯖꯦꯀꯣꯕꯅ, ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔꯁꯨ ꯆꯠꯈ꯭ꯔꯦ꯫ ꯖꯦꯀꯣꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯔꯣꯖꯔ, ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ꯫ ꯏꯇꯩꯃ, ꯏꯁꯣꯔ ꯈꯨꯔꯨꯝꯕꯤꯌꯨ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯄꯨꯊꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯂꯥꯛꯈꯤꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ꯫ ꯔꯣꯖꯔꯅ, ꯍꯣꯏ ꯇꯥꯃꯣ꯫ ꯖꯦꯛꯅ, ꯔꯣꯖꯔ, ꯌꯥꯝ ꯈꯟꯖꯤꯟꯒꯅꯨꯀꯣ꯫ ꯔꯣꯖꯔꯅ, ꯖꯦꯀꯣꯕꯀ ꯖꯦꯛꯀꯁꯨ ꯍꯟꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯃꯄꯥꯝꯂꯣꯝꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯍꯩ ꯂꯣꯏꯅ ꯂꯥꯛꯅꯔꯦ꯫ ꯖꯦꯀꯣꯕ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯦꯝꯆꯥꯅ, ꯑꯆꯧꯕ, ꯅꯟꯗꯣꯝꯆꯥ ꯔꯥꯅꯤꯅ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯟꯁꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏ꯫ ꯀꯝꯗꯧꯁꯤꯒꯦ? ꯖꯦꯀꯣꯕ ꯇꯞꯅ, ꯏꯃꯥ ꯍꯣꯏꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯅꯆꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯃꯦꯝꯆꯥꯅ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯅꯨꯄꯤ ꯃꯌꯨꯝꯒ ꯄꯨꯟꯅ ꯀꯨꯊꯤ ꯌꯦꯡꯂꯨꯔꯒꯦꯀꯣ꯫ ꯖꯦꯛ ꯄ꯭ꯔꯞ ꯂꯧꯊꯣꯔꯛꯏ꯫ ꯅꯣꯏꯅ ꯂꯨꯍꯣꯡꯕꯗ ꯍꯥꯏꯂꯩꯌꯨ, ꯃꯤꯅ ꯋꯥꯅꯔꯤꯉꯩꯁꯤꯗ꯫ ꯃꯦꯝꯆꯥꯅ, ꯍꯩꯃꯥ, ꯀꯩꯅꯣ ꯑꯇꯣꯝꯕ, ꯏꯆꯥꯅ ꯍꯥꯏꯁꯤꯕꯣ? ꯖꯦꯛꯅ, ꯅꯪꯍꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏꯕꯅꯦ, ꯀꯅꯥꯅ ꯇꯥꯟꯅꯔꯛꯀꯦ? ꯔꯣꯖꯔꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯍꯟꯗꯣꯏꯅꯤ꯫ ꯑꯗꯣ ꯃꯈꯣꯏ ꯕꯕꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ, ꯑꯝꯇ ꯐꯒꯠꯂꯛꯈꯤꯁꯅꯨ꯫ ꯖꯦꯀꯣꯕꯅ, ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯅꯥꯎ, ꯇꯥꯃꯣꯒꯤ ꯋꯥꯈꯜꯗꯗꯤ ꯔꯣꯖꯔ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯍꯟꯅꯤꯡꯗꯦ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯇꯥꯃꯣꯗꯁꯨ ꯆꯩꯅꯥ ꯐꯥꯎꯏ꯫ ꯖꯦꯛꯅ, ꯐꯥꯎꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯩꯅ ꯌꯥꯎꯍꯟꯗꯣꯔꯤ꯫ ꯀꯩ ꯍꯥꯏꯈꯤꯒꯦ ꯇꯥꯃꯣꯅ? ꯀꯥꯎꯔꯕꯣ? ꯃꯥꯁꯨ ꯅꯅꯥꯎꯄꯥꯅꯦ꯫ ꯃꯦꯝꯆꯥꯅ, ꯍꯣꯏ ꯍꯣꯏ, ꯌꯥꯎꯖꯁꯅꯨ꯫ ꯅꯣꯏ ꯇꯥꯃꯣꯅ ꯍꯥꯏꯁꯤꯁꯨ ꯃꯊꯧꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯖꯕꯅꯤ꯫ ꯖꯦꯛꯅ, ꯀꯩꯝꯇ ꯍꯥꯏꯕꯤꯗꯕꯗꯨꯅ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯀꯅꯤ, ꯌꯥꯎꯖꯁꯅꯨ꯫ ꯖꯦꯛ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯟꯗꯦ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯦ꯫ ꯐꯅ ꯅꯨꯡꯁꯤꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯂꯩꯔꯛꯂꯀꯥꯟꯗ ꯅꯨꯡꯁꯤꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯂꯛꯁꯃꯟꯅ ꯁꯤꯇꯥ ꯅꯨꯡꯁꯤꯗ꯭ꯔꯕ ꯍꯥꯏꯁꯦ ꯋꯥ ꯏꯁꯤꯡ ꯆꯪꯅꯕꯅꯤ꯫ ꯑꯁ, ꯃꯊꯥ ꯁꯥꯏꯗ꯫ ꯔꯣꯖꯔ, ꯅꯪꯁꯦ ꯅꯗꯥꯎ ꯊꯤꯅ ꯌꯥꯗꯕ ꯑꯉꯥꯡꯅꯤ꯫ ꯅꯄꯥꯅ ꯀꯣꯏꯔꯝꯗ꯭ꯔꯗꯤ ꯃꯌꯥꯝ ꯍꯧ ꯇꯧꯗꯅ ꯄꯟꯊꯨꯡꯐꯝ ꯌꯧꯍꯟ ꯌꯥꯕꯅꯤ꯫ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯑꯣꯏꯅ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯗ꯫ ꯏꯇꯨꯅ ꯃꯔꯣꯜ ꯑꯃ ꯃꯧꯄ꯭ꯋꯥ ꯅꯤꯡꯖꯕꯅꯦ꯫ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯎꯅꯁꯤ ꯍꯥꯏꯔꯨꯔꯁꯨ ꯌꯥꯔꯛꯑꯣꯏ꯫ ꯑꯩꯕꯨꯗꯤ ꯃꯧꯄ꯭ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯜꯂꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯏ ꯃꯔꯤ ꯍꯥꯏꯔꯦꯗꯅ꯫ ꯀꯥꯟꯗꯦ, ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯖꯤꯟꯒꯦ꯫ ꯑꯁ, ꯍꯜꯂꯛꯑꯣꯏꯅꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯅꯤ꯫ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯥꯀꯟꯗꯒꯤ ꯖꯦꯀꯣꯕꯅ, ꯅꯥꯎ, ꯅꯪ ꯉꯥꯎꯔꯕꯣ? ꯖꯦꯛꯅ, ꯍꯣꯏ ꯃꯥ, ꯑꯁ, ꯀꯩꯅꯣ ꯇꯥꯃꯣ? ꯖꯦꯀꯣꯕꯅ, ꯅꯊꯟꯇ ꯃꯨ ꯁꯣꯜꯂꯤꯗꯨꯕꯣ? ꯖꯦꯛꯅ, ꯈꯪꯗꯦ, ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯇꯥꯃꯣ꯫ ꯖꯦꯀꯣꯕꯅ, ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯅꯣ? ꯃꯔꯝꯗꯨꯗꯤ ꯍꯥꯏꯔꯛꯎꯗꯅ꯫ ꯖꯦꯛꯅ, ꯃꯔꯝ ꯂꯩꯇꯦ꯫ ꯖꯦꯀꯣꯕꯅ, ꯑꯗꯨꯏꯗꯤ ꯏꯃꯥ ꯉꯥꯏꯗ꯭ꯔꯁꯨ ꯅꯐꯤꯅꯔꯣꯜꯒꯗꯨ ꯁꯨꯗꯣꯛꯑꯣ꯫ ꯖꯦꯀꯣꯕ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯖꯦꯛꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯇꯣꯟꯗꯨ ꯃꯔꯤꯜ ꯇꯟꯕꯤ ꯑꯣꯏꯔꯝꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯖꯦꯀꯣꯕ ꯃꯅꯥꯎꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫
Jekna sum leidana matom ta pokpanina. Jekobna nang dusu matom poe haidai. Jekna au. Jekobna aduidi ani popa khoinina maril tan da batare dana. Jekna kainu haisibo. Jekobna phagi tawrei leidana sum mau animak matom ta popi ngakta oidoinina khujin sangnaga leikhrasu ichine naw sangdana imungi kupno mayamse honaraga lore habanida. Jekna noi dudi mau hanina tongana chage hairaklani ko. Jekobna adubudi mana haidrasu aina dum hairak taw leire. Jekna kesu kaide aisu nupani ipa ima thakpa ngami kaino. Jekobna adudi very good ni. Jeko nokfet tawraga thokre. Jeki haunabi hena isau langaga lehore. Chuni yaroye chuni haisini adhada nate pura mora chudobo nupani. Matu thibadaidi lupa amta piyosu yaraklaroi. Mama mapa manausu nungsiraklaro. Adaidi pungsai. As kaigino khoi tamona nupi thiraga aina sauningisibo. Kadagi prapap thoraklaga amusu isau langi. Yung kainaba haise nupi de ngaktani khangaba. Memsana kaidoraba tomba. Jekna namau laktringaida nachanupase adhamora chudanaba amta waraho aidi haibirisin. Jeko nongmi thorei tauri saksi yengune lilagi mau phatabiya male. Jekna mala phare kaino nupi phangdabo chaktadi lukhak chaw yaroine ha army khoi asenga mangkhai yade pangcha chabi yade lanpham kya chatlurasu asenga mangkhaiba isorning bai khoidi mai pakli bani kaina haidaine. Jeko wantha kaino I memsana kaino mana tawisibo asumaina nupana isau langbasi langanu phanayam hairabani. Jekna taningdre imasu noyam sauningi haisini nathibongdi lukhak chaba yade hai natudi lukhak lobo yanamni aingonda wan tongang kanu noi. Adu hairamaga Jek kuku kamaga amuk sangkhre. Jekobti manawgi isau khangbana saubadi laidana noklaga lehawi. Memsana kanagi nupina buthangam doina sibo is imogala adi magi isauda makoka ngawdoi poni. Jekobna nupidudi yam tapsabani ma. Memsana o nachina naudi manungda wa yam lotli janina. Jekobna ima loteda namo atombidu yam phani ai khangi. Memsa nomi imau ahandi pharoidra haisibo. Jekobsu nomi isana thagatpadu nungaide hengwai laaga yengasi ima. Memsana memsa aigi imaubu karigi phadani imana ichani ngolgum phana loina bibada makhoina kaisu phataba ngamloida. Jekobna chume ima mau phate haise manenbasu leire mara phatana mai phabaya ponte ado aigi imadi macha mamau chap manana yengani haibase nachagi thajabani. Memsana yengdradi kaino makhoisu mini nungsiraba mama mapa thadoklaga iku inem ipuroibagi seba taururage laklaga imana karigi makhoibu apup ichana tena tathina tawdoino. Jeko mamai manakta phami ima akhoi bobokto nungdi nungsi adubu imada yamna orbikhiko. Memsana macha matom ta pokpa masaka phajabasida lairabana maibu mamo oiba pangkhidabani adubu ai warasu khanglaga lakpani. Solaklaba matamda kona imabudi nabokna yamna nungsibirakhi. Jekobna ima nang kyam ware aidi khangawe akhoi naudi khanglamoi. Babana school chatkringaida bubokna imabu ising hajin bikhiba adudagi wai sinaba sumchitna bau kankhiba hinjang hautena hinjangdu imagi maida hajin bikhiba ai angang oirasu loina gyan tai. Memsana achauba mane mamagi minungsido nabokna punchi loiramdaida khaktani utpiramba sanglaba matamse imadi inemgi nungsiba phanglakte adunani aina imau lakladi manemgi nungsibadu mangaloi hairibase hainaba lei ipuroiba ikobok phatabadi leiba ngami inem phatabadi leiba ngamdi hainaribani. Jekobna imanasu namau anibu luna tawbigani nacha khangi aduga namau aninasu imabu apopo mamadawna nungsibini haibase ai thajaye. Tanjaduda Jek amu thorei wabana loire nung namana chagi drama se tabada. Memsana haigumdana mau phatabi yam male atomba. Jekobna
Adusu Lilagi nupi sabido. Jekna, fai fai, noi michanga changnaradana. Memsana, nati nang ngasi isau panganda langidu kaidorage atomba laiga uknarabo. Jekna, langdadi kaino, adai pakhang ariba matu phangdabado uraga khoidokse pangsaw sawningi. Jeko phuk hogoli. Ho aida ka da changjakrage udanaba ningtamna langbi horo isaudo. Jeko hek sangkibaga Jek mamai manakta prabab laga. Hey, memsa pangbi namo handu toina kuseno ko haibirisni. Aidi sai bulawida nahan waidi kaisu khande hojikan se aise pukka se kanna phakalaktre. Memsana atomba ima wa haige phamula. Jek mamai manakta phami. Memsana ichadi awabase khangalakte maramdi ima hoise nungaina horokpa nate. Noi tamosu awabada saruk yarai. Icha tombadani awaba khanglaktaba. Atomba nupi ekhoise yamna toli lambi khudingmak tinkhang ngaktani. Nupi na nupi otpasimu waba leite. Maraibak thirabi nupi mayamse kanamatagi minungsi phangdrabadi hingningba phawroi. Laibakta tamlamba haibase ekhoina khangluba ngamba nate. Phasababu pamdaba kana leige. Ahawabu chaningdaba kana leige. Chinda khaktani pamdaba chaningdaba saba thamoidadi loina phawribani. Nang tamose minungsi chawi migi awaba uba yade. Thaina napana tolo phangdabagi chaningai leitaba yamna waba mayam yawkhre. Noi tamona chahi 9 surakpa adaida ichadi chahi phadri chaningai leitaba adagi nabokki saraidasu aise aduki matik warakpa. Nongmadi noi tamona magi chak saruktu kona chagena pusingkhre aduga charamdre. Aina kaigi chadrino hangbada ima hayengi chengphuda cheng lehaude akhoi nawgi khakpigi hairaki. Imana numituda thamoi sokna kapki chaktu chaw sunya yade. Numitu noi tamose chara henki nongalaga magi saruktu nangonda pizaki. Memsa waridu lina mamitagi mapi sintarai. Jeksu waridu taraga mapukning nungsirai. Memsana nabokna ibu chaiba khakta natana phubasu masing thingamdana phuki. Adubu noi tamona bubok mamabu phubiganu. Bubokna hengwai solakanda mamana seba tawdoine. Pikhraba mana adumna hekta nabokta hairaga kapi. Naboknasu masu phaw phuba yawi. Kapna nayambana ima hengwai ekhoina chawraga luhonglakanda mau phuganuko chaibiganuko adumna hai. Aduga ima aidi maraibak thirabi nupi lawraga luna tawbini. Masi noi tamogi itattatana haiba wahaini. Jekna ima aisu sumpendabagi noida oinajabane. Akhoi tamo karamba mino aisu khangi. Noinadi ai awaba khangalakte. Adubu thaina aina class 3 karakpa daida tamona 12 kaidana ada babaga imagana pesa leitena tamoda haibado. Tamona pesa puthorokpada babana kaide pesa no na hangbada chek suba chatlubaini haibagi babana phubado ai kaudri. Babana nang karana chek suba chatlu hai nahi tamliba satra natra fana warasu noibudi nahi tamalidana haina chaibada. Tamona baba akhoi nauna tamo ai ngasai school gi fi thidabagi ozana chairiena tamae adudagi ai chek suba chatlubane nauna haikibadu hapta hele ngasi pesa khara lawakpane. Babagi tolo phangadabasu watpaduda nawgi school fee pikinaba haiduna ai thabak surubane. Baba nachabu ngapiu haikibado ima numito ai angang oirasu kaudriye. Memsana adunia tomba noi tamose aduda sunate tambagi loiba nairoi. Mana thabak tawraga ahanba tolop tharakpada kari hairi khambra. Ima ahal singi homda chatlaga nachagi ahanba tolopse nga chara amta orasu pijaruso hairaklibani. Napaga aiga chatlaga numitu ahalgi homda loina pesado sinarami. Tanjaduda Ranbir su halae. Ranbirna cha glass amta thaksidana. Memsana hoi moiba. Jekna wari nungaira kansida farak ta he. Ranbirna kari wari no tomba. Jekna thaina noina ina kholingai gi wari noina ma phaba Lalita Power manbidugi wari. Ranbirna thi on kraba wari do amuk naineraga kari bukana doino.
Jekna thi onkraba wariduna mathang sungdoklaga thau olaktoiba gyan tabi ko panthau apokpa. Ranbirna atomba nangi chinsi nupi ga oramadi marapabi secretary pahengebu nupa orabanina kharadi lemoko angang su natredana. Jekna lemba tambada lemhaudana lukhak saba misu imungsida leitabana te haizariba. Adu haramlaga Jek amuk phet haidoklaga maikada changkre.